India amadi Manipur lainga ka peace talk chathanaba khutiek pina khraba pambaina luchingba UNLF ki army chief yauna mioi ahum NIA na fazin khibagi thawong yaning da fongdok tuna Federation of Civil Society Organization yauna tongan balup tara humdoina kauba pung nifunipan ge general strike ngarang ahing nong yai ki haukhre general strike asina maram oiraga lamda masigi mahausa gi punsida akaiba piri general strike manungda lambi da gari chatpagi chang hanthakhi adubu class 10 exam laibana mahairoi thindok thinjin Gari, Lanai Gari, amadi passenger puba gari khara adumak chanakhe state asigi khwaidagi chawba lalol itik mafam ama oiriba khwairamban kaithel apura thingba oidraga su mahusagom lalon itik Chathanakide Pauna Amadi Tangal Kaitel Gidukan Ayamba Thong Lonaki Adumakpu Kaitelda Miyamna Toklaktuna Poche Adumak Yonaki Amadi Lainaki Pharmacy Amadi Tangai Fadana Changba Potlam Sing Yon Badukan Sing Mahusakum Thong Hangnaki General Strike Asi Lairagaso Ngasidagi Hoba Class 10 Examination Mapung Fana Adumak Pangthoki Hojik Fawbugi Oina Imphal City Manungi Oina Thokhaningda Bathogdok Wathok Amata Thokpa Laitri